Imphal East District ki Khurai Chaithabi Leirakta Sakhangdabasingna Haukiba August tang ani amadi ahumgi ahingda anirak thangna na bom Pokhai-Hanlambagi Thoudokpu Yaningdaba Phongdoktuna Khurai Chaithabi Leirak Development Club amadi Chaithabi Leirak Women's Society gi nupi kayana Wakat Mipham Chathakhre ngasi Chathakhre Wakat Mipham aduga mari leinana Nandaibam Laikai GP ki chairperson M Norendra na hai Haukiba August ani gi ahing nongyai matung pung ani minute kun manga chatpa matamda Sakhangdaba miyoi kharana Chaithabi Leirak Development Club ki mamangda bom ama Pokhai-Hanlamki mathangi numit August ahum gi ahing pung 13 minute kun manga chatpa matamda laikai asigi basaspati mayum Arun Kumari mapuroiba laikhidraba B Bhumeshwar gi yum gi bathroom nakanda bom langsinduna Pokhai-Hanlamki bani mi kungna taba laikai asida lanfam amagum thangna na numidangda bom Pokhai-Hanlamlaba asi yamna laibak thibani pendaba nungaitaba leiragasu wari sanaduna waroishin purakna bohona biu masigumba thabag asi matungda amuk hana tawbidanaba appeal tawrakle sumba yumnakta mi sibya ba sida da Pokhai-ba kuma ana thamambe yaibadi matungda tawbidanu yanadaba leiba saunaba leiba na dadana wari anabada pawhangadaba leibsingo yanabu hana biu bom nangelaga wari sun propadi ado kai yaningde thaja bu leite ari sanadana bom nangelaga wari sun propadi ja kai thaja leite ado kai thaja da kai ado leite aduna yanadaba masen yanabiu kana no kai khangde tawdabu moina bom nangelije yaningdaba sauningbo leibagi di warangani kanano XYZ ado kai khangre tawdabu haibo kai angamba bom nangelije senau sing duda kaina apito janingse kai lekai sta mutu tarakda bom Pokhai-Hanba namai tasun mona chingba tawbidana ba kai site gi thamoisana apil tawjari haibajima masigi media gi to komda kaina